Hello मैम ngasi gi blogs di damna anoba makhal gi experience makhal amagi blog oidoni agi live ki oina matungda mu phangakadra phangoidra imana thawjal biraga di phange aduguma makhal gi blog oidoni मैम agi ngasi gi blog se kari oidoino haida मैम ai mamang da su panjagrabani ba ko akhoi gi handak khungi chahi gi committee gi puja la leba ko adugi puja se akhoina handak chahi se murti ga phi ga ima ibe mana set ke daba phi duga akhoina puthok tuine ba ko मैम aduna ngasi se phi set kani la oina hairang nei se phi set pagi chelini ba ko मैम akhoi gi manipuri paragi committee se mitei gi oina mandop ta la leba ado yengmina si मैम makhata na ado akhoi na phanik se hana pikhat khare ba ko मैम ai akhoi gi thani duga tai na bai na ne ado tai raga phanik se hana pikhat khra bani na bengali sing na ni ba ko lai sari se moina set ba hai na phanik se mathong maram nai de na set lamme ba ko मैम asige experience su manungay mani dum jengmina si makhata na lai na siya ay taki la si kari lai na siya laki panik si na dalay si diyan ka moina मैम mawong sada na selama bani na loina lawthoe ne to no khobani na loi se mi ne ba ko मैम ado मैम ai ga hatak ta khangi durgai ma da se liba phi se jopi jeira ga se mi ni मैम jopi macha do adu ni haidi life no mo ta se liba phi se jopi jeira se mi ni kusi ga se ado मैम blouse su ne akho gi machet setat laga ne gam na tawraga na pi ni hatak ta khangi ai su la hane gi di khangam de ba ado blouse ka se mo jam hai na delete le mo su machet phi se ka map dumai na gi type ta tawnya moina tawbadi am thunna loi मैम ado ne to na khobani na durgai ma gi se mamang da moina ai di ne मैम haidi akhoi mitei phanek to dumai na gi setlan ge tawbani wa da moina kuchi ta da di phajara roi aina ado ne to na khobani na smaina mamang da kuchi ta halle ba kwa kuchi se su hujiki jopi macha do adu na phari ne ba kwa masa se loi jopi macha dei ri ni leibang ni ne dam lai na changi ba kwa aduga sina मैम लखी द इन्नबा फीनी लखी ga sarasati ga gi phi se sem moire मैम ado sina mo ne to na khobani na haidi sawin type te in gai na se mi ne ba ko मैम ahan be in ba ho se मैम sarasati da hana ho ri ba ko ado sathina wa gare मैम haidi amuk phau su injadri na community oina leibani na adoi kai haidoi no khangde ai makut thangat na khokot na su dumai na leibani na magi sip ta han na ba hona badane ne to no khwani jam na wa gare ado ne ton di hai ba jam ne ton se sigum bane ado mana ta ga ke no seme ado si sune मैम sari li se sul oi jopi jairi ni aham da khobani se oi wa ya da na ne si se akha kuira matung da oi ri ni ado si oi ra matung da di adai si di dum lai hare hayam ahan ba lai si su pai bani na ne kwa ai ki thukiram ke no mama ke no to ya ba dum sela ga di hai di isa da confidence la ya ba ki ba do phaurak tre ba ahan ba di lai ga se ta thieng na khot pai ba se katang u tu ai di ke hai de no khang de ado dum akom ba kona di phagare lai sab se मैम yam jang na moi dress se set pa loi moi na set pa di na tang da loi moi set pa di hai di ne akhoi som da phi set na akhoi na smai to le se moi da matam ma ngai na sauning ye ba ko lai sa ba mi sing sin na ne moi gi di yam athu bi da moi di dum sa na le ra bani na moi gi in ba bengali gi phi sing du di formula tap ta ya ba akhoi na phi se set pa loi ra ga moi lai se mana si lag da na masam ga se hapak to ri ne ba ko मैम aduna akhoi gi se loisan ba ngai ba ta moi wazare ba di akhoi su ahan ba in bani na figure do ahan ba di pak ta oi ba ya dare ado moi na ma yam yangning ba oi bane ko senior ba मैम ne to na ko bani se oi ba ngam da ne amuk lo thok amuk in tawi ne ba matam budi changre ba khara aduna su sawi ne ba moi gi do moi di nong ma da lai mi am sa do ni na ko aduna moi da mangja ba oi ba akhoi na samai matam manghan laga ne aduna budi sawi ne ba ai di dina ma pura changre ba phi moi su akhoi gi se moi nong ma da ani ka loisan ba ngam mi ai do akhoi si ga ta nong ma changre ba ai akhoi na moi gi matam do hat pi ba hai ta re ne akhoi gi phi se pa da kui na chang bani na ne
ꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯥꯒꯤꯒ ꯇꯧꯔꯤꯅꯤ ꯃꯊꯪꯗꯩꯗꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯒꯤ ꯑꯣꯏꯅ ꯂꯥꯏ ꯁꯥꯕ ꯄꯣꯔꯛꯑꯅꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯉꯝꯅꯕ ꯀꯥꯏꯅ ꯃꯣꯏꯗ ꯑꯗꯨꯝ ꯐꯥꯒꯤꯁꯨ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯦ ꯑꯁꯤꯅꯅꯦ ꯑꯍꯥꯟꯕ ꯁꯦꯠꯄ ꯑꯣꯏꯕꯒꯤꯅꯦꯕ ꯅꯦꯇꯣꯟ ꯑꯩꯈꯣꯏꯕꯥꯅꯤꯅ ꯐꯣꯔꯃꯨꯂꯥ ꯇꯥꯕ ꯉꯝꯗ꯭ꯔꯤꯁꯦ ꯃꯊꯪꯒꯤꯗꯤ ꯑꯗꯨꯝ ꯌꯥꯡꯅ ꯍꯥꯏꯗꯤ ꯌꯥꯝ ꯑꯊꯨꯕꯤꯗ ꯁꯦꯠꯄ ꯉꯝꯃꯦꯕ ꯑꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯇꯝ ꯂꯧꯈ꯭ꯔꯦꯕ ꯑꯩꯈꯣꯏꯗ ꯐꯥꯏꯅꯦꯂꯤ ꯃꯌꯥꯝ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯑꯁꯤꯒꯤ ꯂꯨꯛꯁꯦ ꯂꯥꯛꯑꯦ ꯁꯤꯁꯦ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯌꯥꯝ ꯋꯥꯖꯈ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯐꯤꯁꯤꯁꯨ ꯈꯤꯇꯪ ꯐꯜꯂꯞ ꯇꯧꯅꯒ ꯁꯥꯏꯠ ꯑꯅꯤꯃꯛꯀꯤ ꯃꯣꯏꯔꯥꯡꯒꯁꯤꯁꯨ ꯎꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯒꯤꯁꯨꯅꯦꯕ ꯑꯗꯨꯒ ꯑꯩꯁꯦ ꯗꯨꯔꯒꯥ ꯏꯃꯥꯒꯤ ꯃꯊꯪꯗ ꯐꯤ ꯁꯦꯠꯀꯦꯅ ꯀꯥꯔꯤꯅꯤ ꯑꯗꯣ ꯐꯅꯦꯛꯁꯦ ꯃꯣꯏꯅ ꯖꯣꯄꯤ ꯖꯩꯔꯝꯕꯁꯤ ꯃꯑꯣꯡ ꯆꯥꯗ꯭ꯔꯦꯕꯀꯣ ꯑꯩ ꯑꯣꯏꯅ ꯄꯥꯏꯔꯒ ꯖꯩꯔꯦꯕ ꯃꯣꯏꯅ ꯖꯩꯌꯨ ꯍꯥꯏꯅꯅꯦ ꯃꯈ꯭ꯋꯥꯡꯒꯁꯦ ꯐꯤꯒꯔ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯅꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯖꯩꯔꯦ ꯑꯗꯣ ꯁꯥꯔꯤ ꯁꯦꯠꯂꯤꯁꯤꯁꯨ ꯃꯌꯥꯝ ꯂꯣꯏ ꯖꯣꯄꯤ ꯖꯩꯔꯤꯅꯦꯕ ꯍꯥꯏꯗꯤ ꯄꯤꯟ ꯐꯥꯔꯤ ꯐꯥꯔꯤ ꯃꯐꯝꯁꯤꯡꯁꯦ ꯖꯣꯄꯤꯁꯤꯅ ꯑꯣꯏꯅ ꯖꯩꯔꯒ ꯁꯦꯝꯗꯣꯔꯤꯅꯦꯕꯀꯣ ꯖꯣꯄꯤꯁꯦ ꯂꯥꯏꯅꯁꯨ ꯂꯧꯊꯣꯛꯄ ꯌꯥꯏ ꯃꯌꯥꯝ ꯐꯤꯒꯔ ꯇꯥꯗ꯭ꯔꯒꯁꯨꯅꯦꯀꯣ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯂꯩꯕꯥꯛꯅꯤꯅꯅꯦ ꯑꯗꯨꯝ ꯆꯤꯡꯈꯠꯂꯛꯄꯗꯅꯦ ꯕꯠ 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 ꯂꯥꯛꯏꯑꯕ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤ ꯐꯤꯒꯔ ꯇꯥꯅꯕ ꯁꯦꯝꯕꯁꯤꯗꯤꯅꯦ ꯖꯣꯄꯤꯁꯦ ꯌꯥꯝ ꯃꯅꯨꯡ ꯍꯟꯖꯟꯅ ꯖꯩꯗꯦꯕꯀꯣ ꯑꯗꯣ ꯄꯨꯔꯥ ꯄꯔꯐꯦꯛ ꯑꯣꯏꯔꯦ ꯐꯤꯒꯔ ꯇꯥꯔꯛꯑꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒ ꯖꯣꯄꯤꯁꯦ ꯃꯅꯨꯡ ꯍꯥꯏꯗꯤ ꯇꯥꯏꯠ ꯑꯣꯏꯅ ꯖꯩꯁꯜꯂꯤꯅꯦꯕ ꯑꯍꯥꯟꯕꯒꯤꯗꯤ ꯖꯁ ꯐꯥꯖꯟꯕꯒꯤꯗꯃꯛꯇ ꯖꯩꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯅꯅꯦ ꯑꯗꯨꯝꯅꯦ ꯖꯣꯄꯤꯒ ꯖꯩꯔꯒ ꯁꯦꯝꯕꯁꯦ ꯎꯕꯗꯅꯦꯀꯣ ꯃꯌꯥꯝꯅ ꯃꯤ ꯃꯌꯥꯝ ꯌꯦꯡꯉꯦꯕꯀꯣ ꯃꯌꯥꯝ ꯂꯥꯏ ꯁꯨꯃꯥꯏꯅ ꯐꯤ ꯁꯦꯠꯄꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯐꯥꯒꯤ ꯇꯧꯔꯦꯕ ꯑꯩꯉꯣꯟꯗ ꯂꯥꯏ ꯁꯥꯕ ꯑꯣꯏꯅ ꯆꯠꯄ ꯌꯥꯔꯅꯤ ꯍꯥꯏꯅꯅꯦ ꯀꯩ ꯍꯥꯏꯗꯤ ꯑꯗꯨꯝ ꯐꯤꯒꯔ ꯇꯥꯅꯕ ꯁꯦꯝꯃꯛꯄꯅꯤꯅꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯍꯥꯟꯕꯗꯤ ꯂꯥꯏꯁꯦ ꯄꯥꯏꯕꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯀꯩꯅꯣꯝ ꯇꯧꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯁꯦꯠꯂꯒꯗꯤ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯗꯨꯅꯤ ꯀꯤꯕ ꯐꯔꯦ ꯍꯥꯏꯅ ꯑꯗꯨꯅ ꯐꯖꯔꯒꯇ ꯂꯣꯏꯔꯦ ꯍꯥꯏꯕꯗꯣ ꯈꯜꯂꯤꯑꯦꯕꯀꯣ ꯑꯀꯣꯝꯕꯗꯗꯤ ꯑꯩꯅ ꯏꯜꯂꯤꯁꯦ ꯅꯦꯇꯣꯟꯅ ꯃꯈꯥꯗꯒꯤ ꯇꯥꯛꯂꯛꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯅꯅꯦ ꯑꯗꯣ ꯃꯥꯁꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯎꯕꯗ ꯄꯦꯜꯂꯛꯇ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯥꯁꯨ ꯇꯨꯜꯁꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯦ ꯍꯥꯏꯗꯤ ꯑꯩ ꯏꯊꯣꯝꯇꯅ ꯇꯧꯔꯤꯁꯦ ꯃꯥ ꯃꯅꯤꯡ ꯊꯨꯡꯉꯛꯇꯔꯦꯕ ꯃꯈꯥꯗꯒꯤ ꯃꯥꯅ ꯇꯥꯛꯅ ꯂꯩꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯇꯨꯔꯛꯇꯥꯔꯦ ꯑꯩꯅꯁꯨ ꯐꯥꯒꯤ ꯇꯧꯔꯛꯏꯅꯦ ꯑꯗꯣ ꯇꯨꯜꯁꯤꯕꯨꯗꯤ ꯃꯈꯣꯡꯒꯗꯤ ꯌꯥꯝꯅ ꯂꯤꯡꯉꯦꯕ ꯑꯗꯨꯅ ꯇꯨꯔꯛꯇꯔꯦ ꯇꯨꯍꯧꯗꯔꯦ
ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯦꯇꯣꯟ ꯈꯣꯏꯕꯥꯅꯤꯅ ꯏꯟꯈꯤꯕ ꯐꯤꯗꯨꯞꯇꯣ ꯑꯗꯨꯒ ꯄꯔꯐꯦꯛꯇꯤ ꯐꯖꯅ ꯑꯣꯏꯔꯦ ꯃꯌꯥꯝ ꯑꯗꯣ ꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯒꯤ ꯂꯛꯈꯤꯒꯤ ꯏꯟꯒꯦ ꯇꯧꯔꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯂꯛꯈꯤꯒꯤꯁꯦ ꯅꯦꯇꯣꯟꯁꯦ ꯅꯍꯥꯛ ꯃꯄꯥꯟ ꯊꯣꯛꯎꯔꯦꯕꯀꯣ ꯑꯩ ꯏꯊꯣꯝꯇ ꯏꯟꯒꯦ ꯍꯣꯠꯅꯔꯝꯃꯦꯕ ꯑꯩ ꯏꯊꯣꯝꯇ ꯏꯟꯕ ꯁꯨꯡꯉꯝ ꯉꯝꯗꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯃꯣꯏꯒꯤ ꯂꯥꯏ ꯁꯥꯕꯒꯤ ꯂꯥꯏꯒꯤ ꯃꯁꯝꯁꯦ ꯍꯥꯏꯗꯤ ꯂꯤꯛ ꯀꯔꯤ ꯀꯔꯥꯒꯁꯦ ꯄꯦꯄꯔꯅꯦꯕ ꯄꯦꯄꯔꯗ ꯑꯩꯈꯣꯏꯒꯤ ꯆꯨꯡꯀꯤ ꯍꯥꯞꯄꯒ ꯁꯦꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯑꯗꯣ ꯁꯤꯁꯦ ꯃꯣꯏꯅꯦ ꯒꯝ ꯇꯧꯔꯒꯅꯦꯀꯣ ꯇꯞ ꯇꯞ ꯅꯞꯁꯜꯂꯤꯅꯤ ꯑꯗꯨ ꯃꯁꯝꯁꯦ ꯌꯥꯝ ꯊꯨꯅ ꯌꯥꯝ ꯑꯖꯥꯡꯕꯤꯗ ꯁꯦꯝꯈ꯭ꯔꯖꯥꯠꯅꯤ ꯃꯌꯥꯝ ꯑꯩꯁꯨ ꯑꯍꯥꯟꯕ ꯎꯔꯤꯅꯤ ꯑꯍꯥꯟꯕ ꯎꯕꯗ ꯍꯥꯏꯗꯤ ꯂꯨꯁꯤꯈꯩꯒꯤ ꯒꯝꯁꯦ ꯐꯨꯠꯂꯒ ꯁꯨꯃꯥꯏꯅ ꯆꯣꯁꯂꯥꯗ ꯊꯝꯃꯤꯁꯦ ꯑꯁꯤ ꯒꯝꯁꯦ ꯃꯁꯝꯁꯤꯒ ꯇꯩꯔꯤꯅꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯅꯞꯁꯟꯈ꯭ꯔꯅꯤ ꯌꯦꯡꯉꯨ ꯁꯤꯅꯤ ꯂꯣꯏꯔꯦ ꯌꯥꯝꯅ ꯌꯥꯡꯅ ꯂꯣꯏꯌꯦꯕ ꯁꯤꯅ ꯂꯛꯈꯤꯅꯤ ꯅꯦꯇꯣꯟꯅ ꯁꯦꯠꯂꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯗꯨꯔꯒꯥ ꯏꯃꯥꯒꯤ ꯐꯤꯁꯦ ꯑꯃꯨꯛ ꯍꯣꯡꯗꯣꯛꯇꯣꯔꯤꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯐꯤꯁꯦ ꯁꯦꯠꯂꯤꯁꯦ ꯂꯧꯊꯣꯛꯇꯣꯔꯤꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯏꯃꯥꯁꯤꯒꯤ ꯐꯤꯁꯦ ꯑꯉꯧꯕ ꯃꯆꯨ ꯍ꯭ꯋꯥꯏꯠꯇꯅꯦ ꯊꯔꯣ ꯉꯁꯪ ꯉꯥꯡꯕ ꯐꯖꯕꯁꯦ ꯑꯁꯤꯅ ꯐꯅꯦꯛꯁꯦ ꯑꯁꯤꯒꯤ ꯃꯆꯨꯒꯤ ꯑꯣꯔꯗꯔ ꯇꯧꯅ ꯂꯧꯖꯔꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒꯅꯦ ꯃꯌꯥꯝꯅ ꯑꯉꯧꯕ ꯐꯠꯇꯦ ꯐꯠꯇꯦ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯅ ꯃꯃꯤ ꯈꯣꯡꯕꯥꯅꯤꯁꯤꯅ ꯑꯣꯟꯊꯣꯛꯎꯔꯦꯕꯀꯣ ꯄꯤꯡ ꯀꯂꯔꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯇꯩ ꯑꯅꯤꯁꯤꯅ ꯄꯤꯡꯁꯤꯅ ꯐꯨꯗꯣꯛꯄ ꯍꯦꯜꯂꯦ ꯏꯃꯥ ꯏꯕꯦꯝꯁꯦ ꯐꯨꯗꯣꯛꯇꯔꯦ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯐꯠꯇꯦ ꯍꯥꯏꯕ ꯀꯩꯁꯨꯝ ꯇꯧꯗꯦ ꯈꯣꯠꯇꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯃꯤ ꯃꯌꯥꯝ ꯈꯔꯅ ꯑꯃꯨꯛ ꯑꯗꯨꯒꯗꯤ ꯏꯃꯥ ꯏꯕꯦꯝꯁꯦ ꯐꯨꯗꯣꯛꯇꯔꯦ ꯑꯁꯣꯝꯗ ꯑꯉꯧꯕꯅꯤꯁꯤꯅ ꯐꯨꯗꯣꯛꯄ ꯍꯦꯜꯂꯦ ꯍꯥꯏꯅ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯅ ꯑꯗꯣ ꯑꯃꯨꯛ ꯑꯉꯧꯕꯁꯦ ꯑꯃꯨꯛ ꯂꯧꯍꯜꯂꯨꯔꯦ ꯗꯨꯀꯥꯟꯗꯒꯤ ꯑꯗꯣ ꯑꯩꯅ ꯑꯍꯥꯟꯕꯗ ꯂꯧꯖꯕ ꯑꯩꯒꯤ ꯀꯂꯔ ꯑꯩꯅ ꯐꯖꯕ ꯍ꯭ꯋꯥꯏꯠ ꯀꯂꯔꯗ ꯊꯔꯣ ꯉꯁꯪ ꯉꯥꯡꯕꯅ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯐꯪꯉꯛꯇꯔꯤꯑꯕ ꯑꯗꯨꯗꯣ ꯖꯣꯟꯅ ꯂꯣꯏꯔꯝꯃꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯗꯨꯝ ꯈꯤꯇꯪ ꯄꯤꯡꯛꯇ ꯑꯍꯥꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯔꯥꯅꯤ ꯀꯂꯔꯗ ꯑꯍꯥꯕ ꯅꯠꯇꯦꯕ ꯄꯤꯡꯛꯇ ꯑꯍꯥꯕꯅꯦꯕ ꯁꯤꯅ ꯂꯛꯈꯤꯒ ꯁꯔꯁꯇꯤꯒꯒꯤꯁꯤꯅ ꯐꯖꯕ ꯃꯆꯨ ꯔꯥꯅꯤ ꯀꯂꯔꯗꯨꯅꯦꯕ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯍꯟꯗꯛꯀꯤꯁꯦ ꯈꯇꯪ ꯀꯩꯅꯣ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜꯁꯨ ꯕꯟ ꯂꯩꯔꯨꯕꯗꯣ ꯑꯗꯨꯅ ꯑꯩꯅꯅꯦ ꯐꯩꯖꯣꯝꯒ ꯂꯦꯡꯖꯥꯟꯒꯁꯦ ꯀꯥꯁꯇꯃꯥꯏꯁ ꯇꯧꯖꯕꯅꯦꯕꯀோ ꯃꯌꯥꯝ ꯍꯥꯏꯗꯤ ꯐꯩꯖꯣꯝꯁꯤꯁꯨ ꯍ꯭ꯋꯥꯏꯠ ꯀꯂꯔꯗ ꯊꯔꯣ ꯑꯉꯥꯡꯕꯅ ꯃꯣꯏꯔꯥꯡ ꯀꯣꯠꯂꯒ ꯂꯦꯡꯖꯥꯟꯁꯤꯁꯨ ꯍ꯭ꯋꯥꯏꯠꯇ ꯊꯔꯣ ꯑꯉꯥꯡꯕꯅ ꯇꯧꯒꯦ ꯍꯥꯏꯅ ꯑꯩꯅ ꯄꯨꯔꯥ ꯍ꯭ꯋꯥꯏꯠꯀ ꯊꯔꯣ ꯑꯉꯥꯡꯕꯒ ꯑꯣꯏꯍꯟꯒꯦ ꯊꯤꯝꯁꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅꯒꯤꯗ ꯑꯩꯅ ꯈꯜꯂꯒ ꯀꯥꯁꯇꯃꯥꯏꯁ ꯇꯧꯍꯟꯖꯔꯤꯅꯦꯕ ꯂꯣꯏꯅ ꯑꯗꯨꯒ ꯕꯟꯁꯤꯅꯅꯦ ꯃꯌꯥꯝ ꯏꯝꯐꯥꯜꯒꯤ ꯑꯁꯤꯅ ꯀꯩꯝ ꯅꯪꯗꯔꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯣꯏꯅ ꯐꯤꯁꯦ ꯁꯦꯠꯂꯒꯦ ꯍꯥꯏꯔꯛꯄꯅ ꯊꯨꯔꯕꯀꯣ ꯑꯩꯒꯤ ꯄꯣꯠꯁꯤꯅ ꯅꯣꯡꯃ ꯊꯦꯡꯅ ꯂꯥꯛꯇ꯭ꯔꯣꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯌꯥꯝ ꯑꯛꯇꯥꯗꯅꯦ ꯑꯐꯪꯕ ꯑꯃ ꯑꯣꯏꯅ ꯁꯦꯠꯂꯁꯤ ꯑꯗꯨꯃꯥꯏꯅꯒꯤ ꯃꯑꯣꯡꯗ ꯁꯦꯠꯈ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯄꯥꯝꯖꯕ ꯑꯩꯅ ꯈꯟꯖꯔꯝꯕ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨ ꯀꯩꯗꯧꯅꯤ ꯏꯁꯣꯔꯅ ꯄꯥꯝꯅ ꯇꯧꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯈꯟꯕꯗꯣ ꯄꯥꯝꯗꯗꯅ ꯑꯗꯣ ꯉꯁꯥꯏꯒꯤ ꯔꯥꯅꯤ ꯀꯂꯔꯗꯣ ꯂꯧꯊꯣꯛꯑꯒ ꯁꯤ ꯑꯉꯧꯕꯁꯦ ꯑꯃꯨꯛ ꯏꯟꯒꯦ ꯍꯥꯏꯅ ꯇꯧꯏꯅꯤ ꯑꯉꯧꯕꯁꯦ ꯏꯜꯂꯒ ꯃꯌꯥꯝ ꯐꯨꯗꯣꯔꯛꯑꯦꯕꯀꯣ ꯂꯥꯏꯁꯤ ꯃꯆꯨꯁꯦ ꯑꯁꯦꯡꯕꯗꯗꯤ ꯃꯥꯅꯦ ꯊꯔꯣ ꯑꯉꯥꯡꯕꯒ ꯑꯗꯨꯒꯩꯗꯤ ꯑꯉꯧꯕꯁꯤꯒ ꯎꯕꯗꯅꯦ ꯐꯨꯗꯣꯛꯑꯦꯕ ꯌꯥꯝꯅ ꯅꯧꯊꯣꯛꯑꯦꯕ ꯑꯗꯣ ꯑꯩꯅ ꯑꯍꯥꯟꯕ ꯈꯜꯂꯝꯕ ꯊꯔꯣ ꯑꯉꯥꯡꯕ ꯔꯥꯅꯤ ꯐꯖꯕꯗꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯨꯗꯣꯛꯄꯁꯦ ꯍꯦꯟꯒꯗꯅꯤ ꯃꯌꯥꯝ ꯄꯦꯟꯗꯔꯦ ꯑꯗꯨꯁꯨ ꯃꯃꯤꯅ ꯂꯥꯏꯒꯤꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯐꯠꯇꯦ ꯍꯥꯏꯌꯦ ꯍꯥꯏꯗꯤ ꯂꯥꯏꯅ ꯄꯥꯝꯅ ꯏꯃꯥꯁꯤꯅ ꯁꯤ ꯄꯥꯝꯖꯅ ꯇꯧꯋꯤꯅꯤ ꯍꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯑꯣ ꯍꯥꯏ ꯃꯃꯤꯅ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯑꯦ ꯑꯗꯨꯅ ꯑꯗꯨ ꯃꯌꯥꯝ ꯂꯛꯈꯤꯒ ꯁꯔꯁꯇꯤꯒ ꯐꯤ ꯁꯦꯠꯈꯤꯕꯁꯦ ꯑꯁꯤꯒꯩꯗꯤ ꯗꯨꯔꯒꯥ ꯏꯃꯥꯒꯤ ꯐꯤꯁꯤꯅꯅꯦ ꯌꯥꯝ ꯌꯥꯡꯅ ꯂꯣꯏꯌꯦꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯊꯨꯕꯤꯗ ꯂꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯏꯃꯥ ꯏꯕꯦꯝꯃꯗ ꯁꯦꯠꯂꯤꯁꯦ ꯑꯅꯤꯔꯛꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯄꯤꯡꯁꯨ ꯍ꯭ꯋꯥꯏꯠꯁꯨ ꯂꯧꯊꯣꯛꯑꯒ ꯁꯦꯠꯂꯤꯁꯦ ꯑꯅꯤꯔꯛ ꯁꯦꯠꯄꯒꯤ ꯃꯇꯝꯁꯦ ꯑꯁꯣꯝꯗ ꯂꯛꯈꯤꯒ ꯁꯔꯁꯇꯤꯒ ꯁꯦꯠꯄꯗꯅꯦ ꯑꯃꯈꯛꯇꯪꯗ ꯆꯪꯈ꯭ꯔꯤꯅꯤ ꯁꯤꯒꯤ ꯃꯇꯝꯁꯦ ꯑꯁꯤꯅ ꯑꯗꯨꯝ ꯂꯥꯏ ꯃꯨꯔꯇꯤꯁꯦ ꯆꯥꯎꯕꯗꯨꯒ ꯁꯦꯠꯄ ꯅꯨꯡꯉꯥꯏꯔꯤꯔꯥ ꯈꯪꯗꯦ ꯑꯁꯤꯅ ꯌꯥꯝ ꯌꯥꯡꯅ ꯂꯣꯏ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯐꯥꯏꯅꯦꯜ ꯂꯨꯛꯁꯦ ꯂꯥꯏ ꯑꯅꯤꯒꯤ ꯂꯛꯈꯤꯒ ꯁꯔꯁꯇꯤꯒ ꯗꯨꯔꯒꯥ ꯏꯃꯥꯒꯒꯤꯁꯦ
ꯑꯗꯣ ꯃꯣꯏꯁꯦ ꯃꯁꯝ ꯄꯥꯜꯂꯛꯇ꯭ꯔꯤꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯁꯝꯁꯦ ꯄꯥꯜꯂꯛꯇꯣꯔꯤꯅꯦꯕ ꯑꯗꯨ ꯂꯛꯈꯤꯒꯤ ꯁꯨ ꯈꯇꯪ ꯋꯥꯠꯂꯤ ꯁꯔꯁꯇꯤꯒꯤꯗꯤ ꯂꯣꯏꯔꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯣ ꯗꯨꯔꯒꯥ ꯏꯃꯥꯒꯤꯗꯤ ꯄꯥꯟꯗ꯭ꯔꯤ ꯃꯁꯝ ꯄꯥꯜꯂꯒꯗꯤ ꯔꯥꯁꯤ ꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯏꯃꯥꯁꯦ ꯐꯤ ꯁꯦꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯦ ꯃꯣꯏꯅ ꯆꯦꯒꯤ ꯇꯥꯏꯞ ꯑꯃ ꯅꯞꯄꯤꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯐꯤꯗ ꯄꯛꯇꯔꯦꯕꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯤꯇꯩ ꯐꯤꯁꯤꯗꯤ ꯁꯅꯥ ꯃꯆꯨ ꯁꯅꯥ ꯁꯤꯔꯒ ꯄꯛꯄꯅꯤꯅꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯅꯦꯇꯣꯟꯅ ꯈꯣꯏꯕꯥꯅꯤꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯈꯣꯏꯕꯥꯅꯤꯁꯦ ꯏꯌꯥꯔꯤꯡꯁ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯑꯦꯕꯀꯣ ꯁꯤ ꯃꯣꯏ ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯣ ꯍꯥꯏꯒ ꯚꯤꯔ ꯃꯔꯛꯁꯦ ꯅꯦꯇꯣꯟꯅ ꯈꯣꯏꯕꯥꯅꯤ ꯈꯣꯡꯅ ꯆꯠꯂꯒ ꯂꯧꯔꯨꯏꯅꯤ ꯇꯥꯎꯟꯗꯒꯤ ꯑꯁꯤ ꯂꯩꯔꯦ ꯑꯗꯣ ꯂꯩꯔꯛꯑꯒ ꯃꯌꯥꯝ ꯃꯅꯥꯁꯤꯃꯨꯛꯅꯦꯀꯣ ꯁꯤꯕ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯈꯔꯦ ꯀꯩ ꯍꯥꯏꯗꯤ ꯃꯣꯏꯗꯤꯅꯦ ꯍꯥꯏꯗꯤ ꯆꯦꯅ ꯃꯅꯥꯗꯣ ꯃꯆꯦ ꯈꯛꯇꯪ ꯊꯝꯃꯒ ꯑꯗꯨꯒ ꯅꯞꯁꯜꯂꯤꯅꯤ ꯑꯇꯩꯁꯦ ꯃꯁꯝꯅ ꯈꯨꯝꯃꯤꯅꯦꯕꯀꯣ ꯃꯌꯥꯝ ꯂꯣꯏꯅ ꯍꯥꯏꯗꯤ ꯅꯥꯁꯦ ꯄ꯭ꯔꯣꯄꯔ ꯅꯥꯒꯤ ꯁꯦꯞꯇ ꯁꯦꯝꯅ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯥꯁꯤꯁꯨ ꯅꯥꯈꯤꯟꯁꯨ ꯅꯝꯁꯤꯟꯕ ꯌꯥꯔꯣꯏꯗꯕ ꯅꯥꯈꯤꯟꯁꯦ ꯅꯝꯁꯤꯜꯂꯨꯔꯒꯗꯤ ꯂꯨꯝꯕꯅꯤꯅ ꯂꯩꯕꯥꯛꯅꯤꯅ ꯀꯦꯜꯂꯛꯇꯣꯔꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯖꯥꯡꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯃꯣꯏꯅ ꯗꯨꯔꯒꯥ ꯏꯃꯥꯗ ꯁꯤꯖꯤꯟꯅꯩꯁꯦ ꯑꯂꯨꯝꯕ ꯄꯣꯠ ꯑꯃꯐꯥꯎ ꯌꯥꯎꯗꯦꯕ ꯂꯩꯕꯥꯛꯅꯤꯅꯅꯦꯀꯣ ꯁꯤ ꯂꯣꯏ ꯀꯩꯅꯣꯒꯁꯦ ꯄꯦꯄꯔ ꯉꯥꯛꯇꯅꯦꯕ ꯃꯣꯏꯅ ꯇ꯭ꯔꯤꯁꯨꯟ ꯀꯔꯤ ꯀꯔꯥ ꯁꯥꯔꯤꯁꯤꯡꯁꯦ ꯂꯣꯏꯅꯅꯦ ꯑꯗꯨꯅ ꯃꯣꯏꯅ ꯁꯤꯕ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯅ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯅꯦꯇꯣꯟꯅ ꯇꯧꯔꯒ ꯑꯥꯏꯗꯤꯌꯥ ꯄꯨꯊꯣꯛꯅ ꯇꯔꯥꯅꯒ ꯇꯧꯔꯒ ꯂꯧꯔꯤꯅꯦꯕꯀꯣ ꯃꯥꯒꯤꯁꯦ ꯑꯧꯇꯣ ꯌꯥꯝ ꯋꯥꯅ ꯇꯧꯅ ꯁꯤꯗꯤ ꯁꯤꯈꯔꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯔꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯂꯩꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯂꯩꯁꯜꯂꯨꯔꯒ ꯃꯌꯥꯝ ꯑꯁꯤꯅ ꯑꯣꯗꯤꯕꯥꯁꯀꯤ ꯅꯨꯃꯤꯠꯇꯨꯅꯦꯕꯀꯣ ꯂꯥꯏꯁꯦ ꯃꯥꯒꯤ ꯃꯐꯝꯗ ꯊꯥꯡꯖꯜꯂꯒ ꯂꯣꯏꯅ ꯊꯝꯃꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯋꯥꯈꯜꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯐꯤ ꯁꯦꯠꯂꯤꯁꯦ ꯑꯩꯈꯣꯏꯁꯦ ꯋꯦꯗꯅꯁꯗꯦꯗꯒꯤ ꯄꯨꯖꯥꯁꯦ ꯍꯧꯋꯤꯅꯦꯕ ꯁꯦꯇꯔꯗꯦꯗ ꯁꯦꯠꯂꯦꯕ ꯑꯗꯣ ꯅꯣꯡꯁꯨ ꯁꯥꯊꯤꯅ ꯆꯨꯏꯅꯀꯣ ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯑꯗꯣ ꯅꯣꯡ ꯆꯨꯕꯁꯤꯗꯅꯦ ꯂꯥꯏꯒꯤ ꯃꯨꯔꯇꯤꯁꯤꯁꯨ ꯂꯩꯕꯥꯛꯅꯤꯅꯀꯣ ꯑꯗꯨꯏ ꯃꯈꯥꯁꯤꯁꯨ ꯄꯦꯠꯄ ꯑꯗꯨꯅꯅꯦ ꯂꯩꯅꯤꯟ ꯐꯨꯅꯅꯦ ꯆꯅꯥꯡꯁꯦ ꯂꯣꯏꯅ ꯐꯝꯊꯔꯦꯕ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯁꯦꯠꯄ ꯅꯨꯃꯤꯠꯇ ꯐꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯐꯟꯗꯔꯦ ꯑꯗꯨꯁꯨ ꯀꯩꯗꯧꯅꯤ ꯃꯌꯥꯝ